Lambi Mapal Thangnaba Yungi Sumang Da Numitdang Hangchit Langduna Leijaba Nupi Angang Shing MASHAK KHANGDABA KHUTLAI PAIBA SHINGNA NONGMEI KAPSILAMBAGI THOUDOK ANGANG AMA NONGMEI MARUNA PANBADAGI SOKTUNA JNIMS Hospital da LAIKATNAKHRE Hairiba Thoudok asi ngarang Numitdang pung 10:30 rom taba matamda Imphal East District ki Porompat PS manung channa leiba Khetri Bengun Awa Ching mamang lekaida thokibani Nongmei Maruna Panbadagi soklabi nupi macha adugi mameng Athoi Bengam Chahi Tara Apokpa Muhammad Imtiaz Khan Kawi nupi macha adugi ningjolda Nongmei Maruna Panduna Fautuktuna Chatkre Hairi Hauji Mahak Porompata leiba JNIMS Hospital da Laikatnari adumoinamak thoina khudong thiningai oidre Hairi Thoudok thokfam mafam aduda police kangbu laktuda yengshinba amasung thijinbagi thabak chathaba matamda kapthoraklaba nongmei marugi docting ani recovery tawba ngamkhre hairi Thoudok adugi matangda police na FIR ma register tawduna case laukhatkibaga loinana January ba miyoising athubada fanana bahonakre Thoudok adugi matangda press na phangba pauda Khetri Bengun Awang Ching Mamang Lekai Hairiba Mafamase Chingi Sarukta Hana Yum Leirambadagi Lengagna Eviction Tawbadagi Yum Taret Nipan Room Lekai Adugi Labuk Maparum da Lambiga Thangnaba Mapada Yum Saduna Leirakibani Mahau Sagu Mafamadu da Leiriba Yum Singi Nupi Ngapigani Amasung Angang Shing Khara Sumang Da Hangchit Langduna Famduna Leiringaida Angauba Machugi Karani Makhoi tamna thoujilakhi hairi thoujilakhiba car sing aduda miyoi manga taruk tongba ukhi car ani thoujilakpa matamda Hangchit Langduna leiramba Nupi Angang Shing haugatuna yengduna leiba matamda gari ani adu mamai leiduna chatkraba matungda amuk hanna light muthatlaga gari thoujilaklaga car adudagi miyoi amana makuting thoklaga nongmei macha pistol paiduna round ahum mari kapsilamduna chenkibani hairi Nongmei kapsilamba aduda nupi macha adu panna sokibaga loinana atopa nongmei maru amana walda khariba jingada panki hairi Thoudok adu thokiba matungda hairiba car adu mafam adudagi khulai thuna thauduna chatkibani haina pawasna makhatari